ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯨ ꯇꯥꯟꯅꯔꯦ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯟꯅ ꯃꯔꯝ ꯑꯣꯏꯔ ꯃꯊꯛꯇꯁꯨ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯟꯅꯔꯦꯀꯣ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯇꯗ ꯌꯧꯍꯟꯕꯤꯅꯕꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯁꯤꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯃꯥꯡꯒꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦꯗ ꯑꯦꯇꯦꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒ ꯑꯗꯣ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯃꯈꯣꯏꯅ ꯄ꯭ꯂꯥꯟꯗꯣ ꯑꯣꯟꯅ ꯇꯩꯅ ꯍꯥꯏꯔꯒ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯃꯁꯤ ꯍꯦꯛ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯉꯛꯄꯤꯔꯛꯄ ꯑꯃꯍꯦꯛꯇꯅ ꯍꯦꯛ ꯎꯔꯛꯄꯒ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕꯗꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯌꯦꯅ ꯑꯩ ꯁꯤꯌꯔ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤꯕ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯄꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯋꯥꯈꯟꯗ ꯀꯃꯥꯏꯅ ꯐꯥꯎꯒꯦꯗ ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯠꯂꯛꯄꯅꯤ ꯑꯗꯩꯗꯤ ꯌꯨꯝ ꯀꯩ ꯁꯟꯃꯥꯟ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯃꯟ ꯈꯨꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏꯗꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯠꯂꯛꯄ ꯃꯑꯣꯡ ꯑꯗꯩꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯔꯦ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯃꯁꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯖꯁ ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯦꯡꯉꯛꯄ ꯈꯨꯗꯤꯡꯃꯛꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨ ꯁꯤꯌꯔ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯗꯤꯡꯃꯛꯇꯗꯤ ꯌꯧꯅꯕ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖꯇ ꯃꯈꯣꯏꯗ ꯌꯧꯔꯝꯗꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯉꯥꯡꯅꯔꯤꯕ ꯄꯣꯠꯇꯨ ꯌꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯌꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯇꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯖꯒꯥꯁꯤꯡꯁꯦ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯦ ꯏꯁꯤꯡ ꯂꯣꯏ ꯊꯨꯝꯖꯤꯜꯂꯕꯅꯤ나 ꯊꯨꯝꯖꯤꯜꯂꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯦ ꯑꯗꯩꯗꯤ UNLFPꯅꯦ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯦ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯦ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯦ ꯃꯤꯅꯤꯠ ꯑꯃ ꯖꯁ 1 minute ꯁꯦꯀꯦꯟ ꯇꯪꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯠ ꯂꯥꯎꯅ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤꯗ ꯊꯥꯈꯤꯕꯀꯣ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯣ ꯊꯥꯔꯒ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯪꯅꯕꯅꯦꯅ ꯑꯩꯅ ꯄꯣꯁט ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯔꯛꯑꯒꯦꯅꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯂꯥꯏꯚ ꯉꯁꯥꯏꯒꯤ ꯁꯤꯌꯔ ꯇꯧꯕꯗꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣꯗꯁꯨ ꯌꯧꯕꯒꯤ ꯌꯥꯏ ꯑꯗꯨꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯀꯩꯅꯣꯗ ꯂꯥꯏꯚ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ UNLFP ꯍꯥꯏꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗ UNLFPꯅꯦ ꯑꯗꯒꯤꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯦ ꯃꯃꯤꯡ ꯑꯅꯤ ꯃꯦꯟꯁꯟ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯏꯁꯤꯡꯗ ꯏꯆꯥꯎꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯀꯦꯝ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯕꯔ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯂꯨꯠ ꯇꯧꯒꯗꯕꯅꯤ ꯂꯨꯠ ꯇꯧꯔꯒ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯍꯥꯠꯇꯣꯛꯄ ꯉꯁꯥꯏ ꯂꯣꯏꯁꯤꯟꯕ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯗꯣ ꯁꯦꯝ ꯆꯞ ꯃꯥꯟꯅꯕ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯕꯅꯤ ꯁꯤꯗꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯄꯣꯁט ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯅ ꯐꯔꯛꯑꯕ ꯑꯗꯣ ꯏꯟꯗꯥꯏꯔꯦꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯁꯤꯡꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯇꯥꯗꯕꯅꯤꯅ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯁꯤꯅ ꯐꯔꯅꯤꯅ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯃꯦꯟꯂꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯈꯨꯟꯒ ꯅꯛꯅꯕ ꯀꯨꯀꯤꯁꯤꯡꯅ ꯅꯛꯅꯕ ꯀꯨꯀꯤꯁꯤꯡꯒꯤ ꯅꯛꯅꯕ ꯃꯩꯇꯩ ꯈꯨꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯩꯕ ꯖꯒꯥ ꯑꯗꯩꯗꯤ ꯃꯦꯟꯂꯤ ꯃꯣꯏꯅ ꯃꯃꯤꯡ ꯄꯜꯂꯤꯁꯦ UNLFP ꯍꯥꯏꯀꯣ ꯑꯗꯨꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯨ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯦꯇꯦꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯩꯗꯤ ꯑꯦꯝꯕꯨꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯈꯣꯏꯁꯨ ꯍꯥꯠꯇꯣꯛꯄ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯤꯅꯦꯕ ꯑꯗꯣ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯑꯩꯒꯤ ꯊꯦꯡꯅꯔꯛꯄꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯗꯩ ꯑꯩꯈꯣই ꯔꯤꯑꯦꯛꯁꯟ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄ꯭ꯂꯤꯖ ꯁꯤ ꯀꯤꯌꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯥꯈꯤꯕꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯇꯥꯡ ꯌꯥꯝ ꯅꯨꯃꯤꯠ 8 ꯁꯨꯔ ꯇꯨꯝꯗꯕ
वारेदा हौजी अखोई वाबसे तसेंग हाइ लोइ वानरे ngasi sigi ai thagat wahai je particularly amatang di hairoi punamak di haijage hojik yam thina Imphal area da leiriba chinau singje loi waram thangsida arambai tengol na hojik menoi na pajana makoina yambanina makoina face loi towi mafam khudi makta da moi yongna ba chali adu atopa volunteer myam ama su yauraga adu moi punna volunteer oina ai wakhanda I phaujai aduna makoi myam sina hojik tori project oi appreciate tausi kana gu makhara na aduni adani na khara tathok tasing khatong naraga su but adu madaki hojik leiriba situation je makoina hairi poto chumni or lalni haibadi ai khangde ko but maduduna achum borgadi akhoi yam soi maram maduna ichini naw singi pau yongnaba makoina kya lawnaba gi damakta ado akhoi gi khudimak to hekta tamdala aga e loina e mi khudimak to arambai gi 60 70 leiriba 1000 leiriba posi moi loina Imphal area da to bunate moi adum kya lawraga adum leitaba nate aduna akhoi hena makoi da hena protection ngasai gi ज्ञान तानब नत्रगा चेक्सिनबगिदमक्ता मेसेज से पीबीयू अदो अदोमगी मेसेज अदोमगी रिप्लाई अदोमगी किनोदुना शेयर दुना मखोइदे यौदोइनी अदुना अदोमगी शेयर दुना मखोइदा केयर लौनबा तंजादो पीनबगिदमक्ता ऐना ngasi लाइव सादोक चरीसे अदो पोस्ट अमा इबम तमदा शेयर मथंग मथंग तोबोगा लाइव अमा तोरगा सलौना म्याम शेयर तोगिबदुगा खेना बखरजु लै अदुना इचिन नाउसिंग आई पोस्ट ओइन थाजर के मखोइदो स्क्रीनशॉट तो आई थाजर आगे ग्रुप किनोदा ग्रुप तो थाजर आगे अदुगा आई पेज किनोजो पेज फेसबुक सिदासो आई पोस्ट तोजर आगे प्लीज मसी मखोइना हारि जाम कुता हंजन जरके Imphal area da natraga maitai kuki singna taba jaga singda maitai singna ikang khangauda attack tawraga akhoi bu awaba tahangiba du maram oraga akhoi bu asi ana thonraga akhoi bu amna kaini tom khangandana tahongiba poto makoi akhoina laman khungadawni revenge lawgadawni revenge sabedo matung dalekte revenge hoji timing charabni maram di kaino da hoji isingna awaba tairiba wai len awaba tariba timing sida makoina chen chongba tawringai sida akhoina hairiba makoi game leiriba naknaba mafam singse masida attack tawgadabani haibase makoina smain hairak ba haise mi amana haibo igera achobuna haibo igera apipana haibo igera but madugi potudi adum मखोइदा के हाइनी एक्सेप्ट तो बाय तारे मखोइ मसेन एक्सेप्ट तो नरागा तो पुरोइ बनिना अदु थाजबा याबा अदुम खरा लै मरम अदुना इचिनाउ सिंगदा मखोइना लमन खुमनी हाइदिबा पोसे खुमबसु ngमोय बट अखोइना मदुदो क्या लहौनबगी दमकता मयाम चिनाउ सिंग शेयर तो बि चिनाउ सिंग प्लीज याइ फरे याइ मिनरसे असोय ngam yok dabo oi minasi aduga akhoi arambai tengol na huji lauriba thodang simati ai appreciate to ba sunga ngmoi aduga atei volunteer sing na su tawriba dai government side ta gi tawbiraiba pudimak ta su ai matam punamak ta da appreciate to ji thank you all karino sida oh najang kuki hai ba ko ka ngaure najang kuki hai pa sida sorry as yam hai hari mai je na them na e habidi yam hai sinida yam hai yam khangi he habugum mani man hari je ado moina ai je hai bai taba ai adu da ina khara khangba je 100% aina khangdraga su 60% 70% 80% khangaga aina translate tawjari pose masida kyar myam lominasi masi alert oiminasi haina ai live je thadok sarpani thank you yai phaminara se